ꯂꯩꯔꯛꯄꯁꯤꯕꯨ ꯆꯥꯕꯝꯗ ꯐꯪꯗꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨꯝ ꯆꯥꯒꯦꯅ ꯈꯜꯂꯛꯄꯁꯦ ꯃꯥꯡꯁꯤꯗ ꯃꯟꯇ꯭ꯔꯒ ꯄꯥꯏꯔꯝꯃꯗꯤꯕ ꯆꯣꯡꯊꯣꯛꯍꯜꯂꯒ ꯑꯁ ꯑꯩꯅ ꯆꯥꯒꯗꯕꯁꯦ ꯁꯤꯗꯤ ꯏꯁꯩ ꯑꯃꯨꯛ ꯁꯛꯅꯤꯡꯉꯦꯗ ꯋꯥꯔꯧꯗꯦ ꯀꯅꯥꯗꯁꯨ ꯅꯠꯇꯦ ꯑꯩꯅ ꯁꯥꯡ ꯂꯩꯔꯛꯄꯁꯦ ꯃꯅꯤꯄꯨꯔꯒꯤ ꯆꯥꯛ ꯑꯝꯇ ꯄꯤꯖꯕ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯃꯅꯤꯄꯨꯔꯒꯤ ꯆꯥꯛ ꯑꯩ ꯂꯩꯅ ꯅꯪꯅ ꯃꯅꯤꯄꯨꯔꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯅꯤꯡꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏ ꯀꯥꯡꯂꯛꯁꯤꯗ ꯑꯩꯅ ꯐꯝꯃꯒꯦ ꯗꯦꯡꯒꯨ ꯅꯥꯗꯅ ꯅꯪꯕꯨ ꯀꯔꯣꯔ ꯇꯤꯡ ꯁꯤꯞ ꯇꯥꯔꯦꯅꯦ ꯑꯗꯨ ꯑꯩ ꯍꯥꯏꯔꯛꯑꯒꯦ ꯇꯥꯔꯣꯁꯦ ꯉꯁꯤ ꯑꯩꯅ ꯅꯪ ꯄꯤꯖꯗꯣꯏꯁꯦ ꯏꯁꯥꯁꯦ ꯃꯅꯤꯄꯨꯔꯒꯤ ꯏꯟꯁꯥꯡ ꯅꯥꯒꯥꯂꯦꯟ ꯏꯟꯁꯥꯡ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯏꯟꯁꯥꯡ ꯑꯃ ꯄꯤꯖꯔꯦꯒ ꯈꯪꯕ꯭ꯔꯥ ꯀꯥꯏꯗꯅꯣ ꯁꯞꯇꯔꯖꯪꯗ NCC ꯒꯦꯠ ꯂꯩꯕꯗꯣ ꯁꯞꯇꯔꯖꯪꯒꯤ ꯑꯗ ꯆꯨꯝꯅ ꯆꯪꯁꯤꯜꯂꯦꯗꯅ ꯂꯦꯞꯇ ꯊꯩꯔꯒ ꯂꯦꯞꯇ ꯊꯩꯔꯁꯨ ꯃꯐꯝꯗꯨ ꯌꯧꯔꯒ ꯃꯐꯝꯗꯨꯗ ꯆꯥꯗꯣꯏꯅꯦ ꯈꯪꯕ꯭ꯔꯥ ꯃꯍꯥꯎꯗꯣ ꯁꯠ ꯇꯪꯅꯤꯡꯉꯦ ꯑꯗꯨꯗꯨꯒ ꯑꯃꯨꯛ 30% ꯗꯤꯁꯀꯥꯎꯟꯁꯨ ꯑꯃꯨꯛ ꯑꯣꯏꯗꯣꯏꯕ ꯂꯨꯄꯥ 500ꯒꯤ ꯅꯪ ꯑꯆꯥꯄꯣꯠ ꯆꯥꯕꯁꯦ ꯂꯨꯄꯥ 150ꯁꯦ ꯐ꯭ꯔꯤꯗꯅꯦ ꯑꯩꯒꯤ ꯃꯤꯡ ꯄꯜꯂꯒꯗꯤ ꯁꯤꯔꯥꯝꯕꯔꯗꯒꯤ ꯂꯥꯛꯄꯅꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯔꯦꯁꯇꯨꯔꯦꯟ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤ NCC ꯒꯦꯠ ꯂꯩꯔꯤꯁꯦ ꯁꯤꯗꯒꯤ ꯆꯪꯕꯤꯔꯦꯗꯅ ꯆꯨꯝꯅ ꯆꯪꯁꯤꯜꯂꯦꯗꯅꯀꯣ ꯆꯨꯝꯅ ꯆꯪꯉꯒ ꯁꯣꯝ ꯅꯥꯀꯟꯗ ꯆꯪꯁꯤꯟꯈꯤꯕꯒꯤꯁꯨ ꯑꯃ ꯂꯩꯔꯦꯗꯅꯀꯣ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤ ꯂꯦꯐ ꯁꯥꯏꯗꯇ ꯊꯩꯈꯤꯕ ꯂꯝꯕꯤꯁꯦ ꯁꯤ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯆꯨꯝꯅ ꯂꯥꯛꯑꯀꯥꯟꯁꯤꯗ ꯇꯤꯝꯕꯔ ꯀꯦꯐꯦꯅ ꯂꯩꯁꯦ ꯁꯤꯗꯒꯤ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯂꯒ ꯔꯥꯏꯠ ꯁꯥꯏꯗ ꯑꯣꯏꯔꯞꯅꯅꯦꯕ ꯔꯥꯏꯠ ꯁꯥꯏꯗꯇꯅꯦꯕꯀꯣ ꯔꯥꯏꯠ ꯁꯥꯏꯗ ꯑꯣꯏꯔꯞꯅꯀꯣ ꯁꯤꯂꯣꯏ ꯔꯦꯁꯇꯨꯔꯦꯟ ꯑꯃ ꯂꯩꯔꯝꯒꯅꯦꯕꯀꯣ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯍꯥꯏꯇꯥꯔꯦ ꯔꯥꯏꯠ ꯁꯥꯏꯗꯇ ꯂꯩꯗꯣꯏꯅꯦꯕ ꯅꯥꯏꯁ ꯀꯤꯆꯟꯁꯦ ꯑꯗꯨꯒ ꯁꯤ ꯆꯪꯁꯤꯜꯂꯀꯥꯟꯁꯤ ꯌꯦꯠ ꯊꯪꯕꯒꯤ ꯅꯥꯀꯟꯒꯤꯁꯤ ꯂꯩꯁꯦ ꯅꯥꯏꯁ ꯀꯤꯆꯟꯁꯤꯗꯅꯦꯕ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯉꯁꯤ ꯇꯧꯖꯒꯗꯣꯏꯅꯦ ꯃꯌꯥꯝ ꯁꯣꯏꯅ ꯂꯥꯛꯄꯤꯌꯣ ꯃꯁꯤꯒꯤꯁꯤ ꯅꯥꯏꯁ ꯀꯤꯆꯟꯁꯤꯗ ꯂꯩꯔꯒꯦ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯅꯥꯏꯁ ꯀꯤꯆꯟꯁꯤꯗ ꯂꯥꯛꯆꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯊꯥꯂꯤꯁꯤ ꯌꯦꯡꯉꯨꯅꯦ ꯁꯦ ꯑꯩꯁꯦ ꯅꯣꯔꯠ ꯏꯁꯀꯤ ꯆꯥꯛ ꯉꯝꯗꯗꯅ ꯆꯥꯛ ꯄꯥꯝꯕ ꯄꯣꯠꯇꯤ ꯁꯤꯅ ꯑꯅꯤꯁꯦ ꯌꯥꯎꯔꯗꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯑꯃꯅ ꯀꯩꯅꯣ ꯇꯧꯕꯤꯔꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯔꯤꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯑꯗꯩꯗ ꯃꯃꯥꯡꯗ ꯃꯥꯅ ꯆꯥꯕꯗꯣ ꯍꯥꯎꯋꯦ ꯍꯥꯏꯕꯗ ꯑꯩꯒꯤ ꯃꯍꯥꯎꯒꯤ ꯍꯥꯏꯔꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯗꯦꯜꯂꯤꯗ ꯂꯩꯕ ꯁꯞꯇꯔꯖꯪꯅꯤꯀꯣ ꯁꯤ ꯂꯩꯔꯤꯁꯦ ꯂꯝꯕꯤꯗꯣ ꯑꯩ ꯇꯥꯛꯆꯈ꯭ꯔꯕꯗꯣ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯅꯦ ꯁꯞꯇꯔꯖꯪꯒꯤ ꯍꯨꯃꯥꯌꯨꯟꯄꯨꯔ ꯍꯥꯏꯕ ꯃꯐꯝꯗꯨꯗꯅꯦꯕ ꯂꯩꯔꯤꯁꯦ ꯑꯗꯣ ꯃꯊꯦꯜꯁꯤ ꯑꯗꯨꯝ ꯁꯤꯗ ꯂꯩꯔꯤꯁꯦ ꯃꯅꯤꯄꯨꯔꯤꯒꯤ ꯅꯥꯒꯥꯂꯦꯟꯒꯤ ꯂꯣꯏꯅ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯆꯥꯅꯤꯡꯕꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯑꯗꯣ ꯑꯩ ꯆꯥ ꯂꯣꯏꯔꯒꯁꯨ ꯑꯁꯦꯡꯕ ꯐꯤꯗꯕꯦꯛꯇꯨꯁꯨ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝ ꯀꯣ ꯑꯗꯨꯒ ꯃꯣꯏꯒꯤ ꯐꯦꯁꯕꯨꯛ ꯀꯔꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯍꯥꯏꯕ ꯂꯣꯏꯈꯤ ꯑꯝꯇ ꯉꯥꯏꯈꯣꯅꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇꯨ ꯁꯤ ꯊꯣꯛꯍꯟꯖꯔꯝꯒꯦ ꯅꯥꯏꯁ ꯀꯤꯆꯟ ꯍꯥꯏꯁꯦ ꯑꯗꯨꯒ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯄꯦꯖꯇꯨ ꯁꯤ ꯊꯣꯛꯍꯟꯖꯔꯝꯒꯦꯕꯀꯣ ꯑꯗꯨꯒ ꯗꯦꯁꯀ꯭ꯔꯤꯞꯁꯟ ꯑꯗꯨꯝ ꯀꯃꯦꯟꯇꯁꯨ ꯄꯤꯟ ꯇꯧꯖꯔꯝꯒꯦ ꯁꯤꯁꯨ ꯑꯣꯏꯅ ꯐꯣꯂꯣ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯔꯤ ꯀꯔꯤ ꯃꯊꯦꯜ ꯑꯅꯧ ꯑꯅꯧꯕ ꯍꯥꯏꯕꯗꯣ ꯂꯣꯏ ꯑꯞꯗꯦꯠ ꯂꯣꯏ ꯇꯧꯕꯅꯦꯕ ꯃꯌꯥꯝꯁꯨ ꯐꯣꯂꯣ ꯇꯧꯕꯤꯌꯨ ꯃꯣꯔꯣꯛ ꯃꯦꯠꯄꯒꯥꯁꯦ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯒꯤ ꯑꯍꯥꯎꯕꯤꯗꯨꯅꯦ ꯁꯤ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯕꯗꯤ ꯁꯤꯒꯤ ꯈꯦꯔ ꯉꯥꯡꯕ ꯆꯥꯛꯍꯥꯎ ꯈꯦꯔꯁꯦ ꯂꯣꯏ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯄꯥꯝꯕ ꯑꯃ ꯌꯥꯎꯗ꯭ꯔꯦ ꯁꯤꯗꯤ ꯑꯣꯛꯁꯥ ꯀꯩꯅꯣꯒꯅꯤ ꯁꯤꯗꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯆꯦꯂꯦꯟꯖꯅꯦꯕꯀꯣ ꯇꯧꯗꯣꯏꯁꯦ ꯑꯗꯣ ꯃꯨꯡꯄꯥꯡꯁꯨ ꯌꯥꯎꯅꯤ ꯆꯦꯂꯦꯟꯖ ꯌꯥꯎꯅꯤ ꯉꯁꯤꯗꯤ ꯄꯨꯔꯥ ꯍꯥꯏꯕ꯭ꯔꯤꯠꯅꯦ ꯍꯥꯏꯇꯥꯔꯦ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯃꯍꯥꯎ ꯂꯧꯔ ꯆꯦꯂꯦꯟꯖ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯚꯤꯂꯥꯏꯇꯤ ꯚꯤꯗꯤꯑꯣꯅꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤꯗꯤ ꯁꯤ ꯃꯊꯦꯜ ꯃꯌꯥꯝꯁꯤꯗꯤ ꯃꯌꯥꯝ ꯆꯦꯂꯦꯟꯖ ꯇꯧꯗꯣꯏꯁꯦ ꯈꯪꯕ꯭ꯔꯥ ꯃꯣꯏ ꯉꯁꯤꯒꯤ ꯅꯥꯏꯁ ꯀꯤꯆꯟ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏꯗ ꯑꯉꯝꯕ ꯃꯤꯗꯨꯗ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯥꯏꯖ ꯑꯣꯏꯅ 1000 ꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯄꯤꯔꯅꯤ ꯁꯤꯅꯦꯕ ꯑꯉꯝꯕꯗꯨꯗ ꯁꯨꯝ ꯃꯩꯅꯦ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯃ ꯄꯩꯁꯥ ꯆꯤꯜ ꯂꯩꯕꯅꯤꯅ ꯉꯝꯍꯜꯂꯒꯦ ꯌꯥꯔꯒ ꯑꯗꯨꯗꯤ ꯆꯥ ꯌꯥꯔꯕ ꯅꯪ ꯀꯩ ꯐꯥꯎ ꯃꯅꯝꯁꯨ ꯀꯃꯥꯏꯅ ꯇꯧꯋꯦ ꯑꯩ ꯒꯨꯞꯅꯤ ꯉꯁꯥꯏꯗꯩ ꯌꯣꯜꯂꯤꯁꯤ ꯌꯥꯝ ꯀꯨꯏꯅ ꯉꯥꯡꯒꯨꯝꯁꯦ ꯀꯩꯅꯣ ꯇꯧꯔꯣꯏ ꯆꯥꯅ ꯑꯃꯥꯡ ꯊꯝꯃꯒ ꯋꯥ ꯉꯥꯡꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯅ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯌꯨ ꯁꯣꯏꯗꯅ ꯁꯤꯡꯖꯨ ꯆꯥꯒꯦ ꯃꯨꯛꯕꯥꯡꯁꯤꯗ ꯍꯧꯔꯁꯤ ꯑꯩ ꯁꯤꯗ ꯆꯥꯒꯦ ꯕꯣꯔꯥꯁꯦ ꯑꯣꯏꯅ ꯑꯁ ꯕꯣꯔꯥ ꯆꯥꯒꯦꯔꯥ ꯕꯣꯔꯥ ꯆꯥꯁꯤ ꯑꯗꯨꯒ ꯆꯦꯂꯦꯟꯖ ꯇꯧꯁꯦꯕꯀꯣ hầu gì ra cái Kiếm đừng nhìn xin đi xin đi ô có cái nó cái này ốc nè mà nứt đây ô có cái nó cái này ốc nè cái chua để mày special này có mấy cái gì không ạ mấy chạy à 3 2 1 มีมาเพิ่มตลาดตรงนี้ก็เราอันเดีย
ꯑꯗꯨ ꯌꯥꯝ ꯅꯩꯔꯒ ꯍꯥꯏꯇꯥꯔꯦ ꯀꯥꯡꯁꯨ ꯊꯣꯡꯕꯁꯦ ꯌꯥꯏꯍꯦ ꯉꯥ ꯆꯥꯕ ꯊꯣꯡꯕ ꯑꯩ ꯇꯦꯛꯀꯣꯝ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯣꯛ ꯂꯥꯛ ꯂꯦꯝꯕꯨ ꯂꯦꯝꯃꯗꯤ ꯅꯪ ꯌꯥꯗꯕꯩꯅꯤ ꯑꯩꯈꯣꯏ ꯀꯥꯎ ꯑꯃ ꯍꯥꯏꯕ ꯆꯦꯅꯤꯁꯦ ꯆꯦꯂꯦꯟꯖ ꯌꯥꯎꯗꯦ ꯌꯥꯗꯦ ꯀꯔꯦ ꯌꯥꯗ ꯂꯩꯁꯤ ꯀꯩꯗꯧꯕ ꯉꯥꯒ ꯑꯀꯟ ꯁꯥꯗꯗꯦ ꯑꯗꯨꯅ ꯍꯥꯎ ꯂꯩꯍꯦ ꯌꯨꯝ ꯊꯣꯛꯇ꯭ꯔꯁꯨ ꯌꯥꯏ ꯁꯤꯗ 우티가 이제 봐. ꯉꯥꯁꯦ ꯐꯖꯔꯦ ꯌꯥꯝ ꯂꯦꯃꯟꯗꯕꯤꯅꯤꯀꯣ 아니 혼자 하자 혼자. 걔 왜냐면 안 돼. 생유자 musim nggak memang juga mi yang của bạn là không nhiều của bạn hay là sẽ đi nhiều của bạn cả nhiều của các bạn 와서 됐다 có tàu đẹp cái không đang lâu lạc đấy 에 다음 달 해놓는 거잖아 다비리 네 mà giữ sự tập nhau đấy ăn để bánh bè cho con spesial sang mà tôi ra không như thế dám hầu liêm thè vào 어디 gì đấy ôi mà bên này rồi mà sen sam cũng thành ban chả lệ rồi à xin được có sum sọ thun mà gì yak bắt ra nó thun mà ra được gì là cá rồi cả đủ ra được chưa đấy khi có một chứ अच्छा 얘기 그럼 내가 뭐에 보내야 돼? 뭐 벌써 그래 뭐 벌써 사야
ꯑꯩꯅ ꯈꯦꯔꯁꯦ ꯆꯠꯁꯤꯜꯂꯨꯔꯗꯤ ꯕꯣꯔꯥ ꯅꯨꯡꯒꯥꯁꯦ ꯄꯥꯝꯃꯨꯏ ꯆꯅꯥ ꯅꯨꯡꯒꯥ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯄꯣꯠꯇ ꯆꯥꯗꯕꯅꯤ ꯌꯥꯝ ꯁꯤꯡꯕ ꯁꯥꯕꯒꯤ ꯃꯑꯣꯡꯅ ꯌꯥꯝ ꯂꯥꯛꯑ ꯁꯤꯡꯕ ꯁꯥꯕ ꯋꯥꯅꯤꯗ ꯋꯥꯕ꯭ꯔꯥ ꯋꯥꯏ ꯈꯦꯔ ꯊꯥꯔꯀꯥꯟꯗ ꯋꯥꯏ ꯌꯥꯝꯃꯛꯄꯒꯤ ꯑꯗꯨꯗꯤ ꯑꯩꯅ ꯉꯝꯕ ꯍꯥꯏꯗꯨ ꯑꯣꯏꯔꯕ ꯃꯁꯥꯅ ꯌꯥꯗ꯭ꯔꯕ ꯑꯩ ꯋꯥꯈꯜꯗꯗꯤ ꯑꯩꯅ ꯉꯝꯃꯦ ꯂꯩꯖꯃꯦ ꯅꯪ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯃꯄꯥꯟ ꯅꯣꯡ ꯆꯨꯕꯝꯗ ꯁꯤꯁꯤꯡꯗꯤ ꯍꯣꯏ ꯃꯤꯁꯤꯡꯗꯨꯒ ꯕꯣꯔꯥꯒꯁꯤꯗꯤ ꯅꯨꯡꯊꯤꯟꯗ ꯍꯧꯒꯠꯂꯒ ꯆꯥ ꯑꯃꯒ ꯇꯧꯔ ꯆꯥꯔꯗꯤ ꯐꯖꯅ ꯃꯌꯥꯝ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨꯀꯣ ꯅꯥꯏꯁ ꯀꯤꯆꯟ ꯇꯨꯝ ꯍꯧꯒꯠꯂ ꯑꯗꯨꯝ ꯂꯥꯛ ꯌꯥꯔꯦ ꯆꯥ ꯑꯃ ꯇꯧꯔꯒ ꯑꯗꯨꯗꯤ ꯑꯩꯅ ꯉꯝꯃꯦ ꯍꯥꯏꯔꯅꯤ ꯀꯣ ꯅꯪ ꯄꯅꯤꯁꯃꯦꯟꯁꯨ ꯐꯪꯗꯣꯏꯅꯤ ꯉꯁꯤꯗꯤ ꯀꯩ ꯄꯅꯤꯁꯃꯦꯟꯅꯣ ꯃꯄꯥꯟꯗ ꯍꯥꯏꯔꯒ ꯑꯗꯨꯗꯤ ꯄꯅꯤꯁꯃꯦꯟꯁꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯁꯦ ꯂꯧꯔꯣꯏꯗꯣꯏꯕ ꯄꯩꯁꯥꯁꯨ ꯐꯪꯉꯗꯣ ꯄꯅꯤꯁꯃꯦꯟ ꯄꯤꯗꯁꯨ ꯌꯥꯗꯨꯕꯨ ꯌꯥꯔꯣꯏꯗ ꯋꯥꯔꯤ ꯄꯅꯤꯁꯃꯦꯟ ꯃꯆꯥ ꯑꯃ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯄꯅꯤꯁꯃꯦꯟ ꯆꯠꯇ꯭ꯔꯥ ꯌꯥꯝ ꯆꯥꯎꯗꯕꯤ ꯇꯧꯔꯤꯀꯣ ꯑꯗꯨꯗꯤ ꯄ꯭ꯔꯥꯏꯖꯄꯨꯗꯤ ꯃꯣꯏ ꯁꯤꯟꯅꯔꯛꯑꯅꯤ ꯄꯅꯤꯁꯃꯦꯟ ꯆꯠ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯔꯦ ꯌꯨꯝ ꯌꯧ ꯂꯣꯏꯔꯒ ꯑꯩꯅ ꯁꯦꯂꯦꯛꯁꯟ ꯉꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯀꯨꯏꯔꯦ ꯆꯥꯗꯕꯗꯣ ꯈꯦꯠꯅꯈꯤꯁꯦ ꯑꯗꯨꯒ ꯏꯆꯥꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯗꯤ ꯃꯥ ꯆꯥꯕꯗꯤ ꯉꯝꯈꯤꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕꯗ ꯃꯥ ꯇꯦꯜꯂꯒ ꯐꯖꯅ ꯂꯣꯏ ꯉꯝꯃꯦ ꯑꯗꯣ ꯈꯦꯗꯣ ꯑꯩꯅ ꯂꯥꯁꯇ ꯀꯦꯃꯦꯔꯥꯒꯤ ꯃꯇꯨꯡꯗ ꯆꯥꯎꯕ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯒꯤ ꯅꯦꯛꯁ ꯀꯤꯆꯟꯁꯦ ꯃꯌꯥꯝ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ 30% ꯗꯤꯁꯀꯥꯎꯟꯅꯤ ꯂꯩꯗꯣꯏꯁꯦ ꯁꯤꯗꯀꯣ ꯑꯩꯒꯤ ꯃꯤꯡ ꯄꯟꯕꯤꯔꯒꯗꯤ ꯁꯞꯇꯔꯖꯪꯗꯅꯤ ꯂꯩꯁꯦ ꯗꯦꯜꯂꯤꯗ ꯃꯌꯥꯝ ꯁꯣꯏꯗꯅ ꯇꯦꯁ ꯑꯃꯇꯪ ꯇꯧꯕꯤꯌꯨ ꯑꯗꯨꯗꯨꯒ ꯑꯩꯒꯤ ꯃꯥꯏꯀꯩꯗꯤ ꯂꯥꯛꯄꯅꯦ ꯃꯌꯥꯝ ꯍꯥꯏꯕꯤꯌꯨ ꯑꯗꯨ 30% ꯗꯤꯁꯀꯥꯎꯟꯁꯨ ꯇꯧꯕꯤꯌꯨ ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦ ꯃꯣꯏꯒꯤ ꯁ꯭ꯄꯤꯁꯦꯜ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯛꯀꯤ ꯁꯂꯥꯠꯇꯣ ꯑꯩ ꯉꯁꯥꯏ ꯄꯟꯖꯍꯧꯗ꯭ꯔꯦꯕ ꯆꯥꯔꯤꯉꯩꯗ ꯄꯣꯛ ꯁꯂꯥꯠꯇꯣ ꯊꯤ ꯍꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯕꯣꯔꯥ ꯅꯨꯡꯂꯥ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯁ ꯈꯦꯔꯗꯨꯝꯗꯤ ꯄꯜꯂꯛꯑꯗꯣ ꯂꯩꯇ꯭ꯔꯦ ꯗꯤꯟ ꯌꯣꯜꯂꯦ ꯑꯃꯨꯛ ꯆꯥꯛ ꯑꯗꯨ ꯌꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯄꯅꯤꯁꯃꯦꯟ ꯏꯁꯥꯗꯩꯅ ꯇꯧꯗꯣꯏꯁꯦ ꯄꯅꯤꯁꯃꯦꯟ ꯑꯃꯨꯛ ꯀꯩꯗꯧꯗꯣꯔꯒꯦ ꯄꯅꯤꯁꯃꯦꯟ ꯀꯨꯏꯅ ꯇꯧꯗꯕꯀꯣ ꯑꯗꯣ ꯇꯧꯗꯣꯏ ꯄꯣꯠꯁꯤ ꯁꯤꯅꯦꯕ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯅꯗꯤ ꯃꯥꯁꯦ ꯄꯣꯔꯛꯑꯦꯕꯀꯣ ꯑꯉꯥꯡ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏꯉꯩꯗꯗꯤ ꯑꯗꯨ ꯃꯥꯅ ꯈꯣꯝꯂꯥꯡ ꯂꯃꯟ ꯈꯔ ꯁꯤꯡꯍꯜꯂꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯈꯣꯝꯂꯥꯡ ꯂꯃꯟ ꯍꯥꯏꯁꯦ ꯐꯖꯗ꯭ꯔꯦ ꯑꯗꯨꯏꯗꯨ ꯃꯥꯅ ꯂꯃꯟꯈꯔ ꯁꯤꯡꯍꯜꯂꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯃꯥ ꯀꯩꯅꯣ ꯁꯤꯡꯍꯜꯂꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯕꯣꯟꯒꯤ ꯁꯤꯅꯤꯕ ꯃꯥꯅ ꯄꯨꯔꯒ ꯑꯃꯨꯛ ꯑꯩꯁꯦ ꯀꯦꯖꯤꯗꯤ ꯀꯌꯥꯅꯣ ꯈꯪꯗꯦ ꯀꯦꯖꯤꯗꯤ 40-50 ꯃꯨꯛ ꯂꯩꯔꯝꯒꯅꯦꯕ ꯑꯗꯨꯒ ꯅꯣꯝ ꯁꯒꯥꯏ ꯇꯣꯡꯉ ꯇꯧꯒꯗꯧꯕ ꯈꯪꯕ꯭ꯔꯥ ꯏꯁꯩ ꯊꯥꯕꯨꯡ ꯇꯨꯟ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ ꯑꯣꯀꯦ ꯀꯌꯥꯝ ꯀꯨꯏꯅ ꯄꯣꯕ ꯋꯥꯔꯤ ꯑꯗꯨꯝ ꯑꯩꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥ ꯇꯥꯔꯝꯃꯤ ꯀꯩꯅꯣ ꯑꯣꯀꯦ ꯌꯥꯔꯕ ꯅꯁꯥ ꯐꯕꯅꯤ ꯅꯪ ꯇꯦꯛ ꯈ꯭ꯋꯥꯡ ꯇꯦꯛꯇꯅ ꯑꯃꯨꯛ ꯌꯥꯔꯕ ꯇꯞꯅ ꯆꯣꯡꯈꯠꯂꯛꯄ ꯃꯁꯥꯗꯤ ꯀꯜꯂꯦ ꯂꯨꯝꯃꯦ ꯑꯩ ꯇꯥꯔꯛꯇꯅꯀꯣ ꯈꯪꯒꯥꯎꯒ ꯂꯣꯏ ꯅꯥꯟꯊꯔꯦ ꯚꯥꯏ ꯏꯁꯩ ꯁꯛꯇ꯭ꯔꯦ ꯀꯩꯅꯣ ꯅꯪꯁꯤꯗ ꯊꯥꯕꯨꯡꯇꯣ ꯅꯆꯥ ꯃꯣꯔꯥꯝꯕꯤ ꯄꯣꯕꯤꯒꯦ ꯄꯣꯕꯤ ꯆꯅꯝ ꯅꯝꯕꯤꯒꯦ ꯑꯩ ꯇꯨꯝꯃꯣ ꯌꯥꯔꯦ ꯌꯥꯔꯦ ꯂꯃꯟ ꯀꯣꯏ ꯏꯆꯥꯅ ꯑꯗꯨꯗꯨꯅ ꯃꯌꯥꯝꯅ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅꯕ ꯇꯧꯖꯕꯅꯤ ꯏꯟꯇꯔꯇꯦꯟꯃꯦꯟꯗ ꯕꯦꯁ ꯇꯧꯔꯒ ꯇꯧꯖꯕ ꯚꯤꯗꯤꯑꯣꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗꯤ ꯂꯥꯏꯛ ꯁꯣꯏ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯣꯏꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯄꯦꯖ ꯑꯃꯁꯨꯡ ꯐꯦꯁꯕꯨꯛꯀꯤ ꯄꯦꯖꯇꯨꯁꯨ ꯑꯩ ꯀꯩꯅꯣꯗ ꯚꯤꯗꯤꯑꯣꯁꯤꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟ ꯑꯃꯁꯨꯡ ꯀꯃꯦꯟ ꯄꯤꯟ ꯇꯧꯖꯔꯝꯒꯦ ꯁꯣꯏꯗꯅ ꯐꯣꯂꯣ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯀꯔꯤ ꯃꯣꯏꯒꯤ ꯁ꯭ꯄꯤꯁꯦꯜ ꯗꯦꯁꯨ ꯂꯣꯏ ꯂꯩꯕꯅꯦꯕꯀꯣ ꯗꯤꯇꯦꯜꯁꯨ ꯑꯗꯨꯝ ꯈꯪꯕꯤꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯗꯤꯜꯂꯤꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡ ꯄꯟꯕꯤꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤꯗꯒꯤ ꯂꯥꯛꯄꯅꯦ ꯍꯥꯏꯔꯒ 30% ꯗꯤꯁꯀꯥꯎꯟꯁꯨ ꯂꯧꯕꯤꯌꯣꯕꯀꯣ ꯑꯗꯣ ꯃꯣꯏꯁꯨ ꯅꯧꯅ ꯍꯧꯒꯠꯆꯔꯛꯄꯅꯤ ꯑꯗꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯆꯔꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯈꯤꯇꯪꯗꯁꯨ ꯕꯤꯖꯤꯅꯦꯁ ꯃꯌꯥꯝꯅꯁꯨ ꯍꯦꯜꯞ ꯇꯧꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯁꯤ ꯕꯤꯖꯤꯅꯦꯁꯁꯤꯗꯀꯣ ꯑꯗꯨꯗꯤ ꯉꯁꯤ ꯑꯣꯏꯅ ꯀꯥꯏꯅꯖꯔꯁꯦ ꯑꯣꯀꯦ ꯁꯣ ꯀꯪꯂꯩꯄꯥꯛꯅ 30% ꯗꯤꯁꯀꯥꯎꯟ ꯇꯧꯔ ꯆꯠꯁꯜꯂꯨꯔꯣ